Matai manau anido wairangda punna haithaminarakle. Lingjeldi maithongdo maka iram lamjei. Mangalso adu mangai. Lei khara uhai wahai khara leiraba tungda khamba thoibi ipa ima anigi laibungda changlei. Mangalna Sunday oiradi ibudau thangjingso thong hangmani. Ngasidi hanglamaroine. Sunday da amuk laaga loire. Aniduso adu hainaduna changminarei. Laibung sanariba nupiduda mayumdagi purakpa pochaiduga makhoina leirakpaduga pisili. Ahandunaso taren pungphai chaithokpi. Khuruminaro. Aniduso laida punna khurumine. Mangal thamoi nungda ipa ima anibo chena thagonana pukning anilongda ningjarei. Ipa ima anigi nungshi warida fazaba nungshiba awa nungai kaya amaso tajakre. Ngasidagi nachana maudaso ipa ima anigi pangal thaunado pibiyuko. Awa ana leitaba ana ai yaudaba turai irei chendaba punsinung sangba pinabiyuko. Khana chaina yaudana nungai efana panma ngamjage. Lingjelso mabuk ani longdana chingu mabo chena thago najarei. Ipa ima anina nambum oibibo thauchanbiyuko. Kachariba kharase harau chindam biyuko. Singel amana singel singse imagi napagi nachom oibiyuko. Ima namaubo afaba yumgi yumburimbi oibagi pangal thauna hapiyu. Ipuroibagi pukningbo laksin mangam hanbiyu. Taurubada mai pakpa turai irei chendaba ana yaudana oichage. Inemgi ipuroibagi thawal tawjaba matamda makhoigi pukningna apenbu henbiyuko. Punsi chingjel asangbasingso binabiyu. Wahai kharado haiduna makokna malem leimaida theng chingu anibo thamoida tham thagona jai. Aniduna hagotke tawbuga laisanariba ahanduna ibema phigau sawo ima nangi hairuk haira khara hanbirake. Haiduna ahanduna hairuk haira chenglei khara nupiduda habirei. Awat apa leitaba taurubada chakhotpa chaba thakpa wataba nachak naran changbu oijeroko. Lingjelso makok haife non thaduna oicheragi ima. Aniduso khurumba loiduna thokminarei. Mangalna laida kaibor niramge. Haidokpa yade. Aingondabo dadase mapok khuding aigi oichegena nirammi. Haijelle mapok khuding thengnaroisena hairamba male edi. Is hebireda dadana niramba oiramani aduna. Ade angang singo. Uye asike dawrage. Aikhoiso asigumba angang ama pamlaga lai khurumbaga se lakchaningba haitare. Ikai khangdaba maithaba. Ai nupida haijabani kaino. Aibo mingonda hairubro. Hoi dadana loi chumme. Kaibul lamjau National Park ta changusiro. Pak lakpasu nate sangai yenguse hisu tonghange. Hoi yaye. Nahan kangna chatluba numittei leisihenbi ayama matamda mangduna mathanata tumillei. Marup aniduda pukningi ihultu tamthoke hairaso ikaiba phawbagum tawi. Kanano karino sakhangdaba anirak khak thengnaba pakhangni. Nupi thireso gyan tadaba nupaduda thamoi bithoklamle hairuradi noknarakadra ikaijabani. Class tuso yauri haiba khakni. Ojana taklido pukning changna tabadi nate. Bel taduna break thaba ngaibadaso awaba amadi oirabani. Lesihenbigi matauda thoyenbina makhuna haife thengboi thaboi tawduna. Kaidawrageba nangna mangmangdana leise. Nungai chido aikhoida hayo. Mating panggisu yade. Thoibi leina narirabana. Lesihenbi khazik thakatboi kaiboi. Kaishu tawdiye. Atay da lotlaso aikhoi ahum faude lotnaroisida nangswa. Wakhalse pothafam khangde. Maramso isana khangjade. Love at first sight kaiduro nangise. Kaibo. Nangna lotna hotnaraso khangjari ibema. Lesihenbi tuminle wadu chummana pakhumpi bangamdabani. Nahana naming hanglakpadana masidaisida nangna pungthoktana le. Ahimani do ngak wakhal oisaludaba.
ꯀꯟꯈ꯭ꯔꯕ ꯏꯇꯥꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯃꯪ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯀꯅꯥꯅꯣ ꯀꯩꯅꯣꯗꯣ ꯊꯤꯗꯣꯛꯅꯕ ꯇꯧꯁꯦ꯫ ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯂꯩꯐꯝꯁꯨ ꯈꯪꯗꯦ, ꯃꯥꯒ ꯄꯨꯟꯕ ꯃꯤꯁꯨ ꯈꯪꯗꯦ꯫ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯥꯅꯦ? ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯣꯏꯅ ꯍꯥꯟꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯀꯦꯐꯦꯗꯣ ꯁꯤꯟꯊꯥ ꯌꯥꯎꯔꯒ ꯑꯗꯨꯗ ꯃꯣꯏꯗꯣ ꯇꯣꯏꯅ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯗ ꯍꯦꯛꯇ ꯆꯠꯂꯁꯦ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯟꯕꯒ꯫ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ? ꯉꯁꯤ ꯂꯩꯔꯝꯗ꯭ꯔꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯗꯨꯝ ꯆꯠꯁꯤꯜꯂ ꯂꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯅꯤ꯫ ꯃꯣꯏ ꯑꯗꯨꯗ ꯇꯣꯏꯅ ꯆꯠꯄ ꯃꯤꯅꯤ꯫ ꯅꯍꯥꯟ ꯋꯦꯇ꯭ꯔꯦꯁꯇꯨꯒ ꯈꯔ ꯅꯛꯅ ꯂꯣꯏꯅꯕꯩ ꯃꯃꯤ ꯑꯃ ꯇꯥꯏ꯫ ꯊꯦꯡꯅꯗ꯭ꯔꯒꯅ 1 weekꯃꯨꯛ ꯂꯦꯞꯇꯕꯤ ꯆꯠꯁꯤꯜꯂꯒ ꯋꯦꯇ꯭ꯔꯦꯁꯇꯨꯗꯩ ꯈꯔ ꯈꯪꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯂ ꯂꯣꯏꯔꯦ꯫ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣ꯫ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯁꯦ ꯅꯤꯡꯁꯤꯡꯉꯣ꯫ ꯏꯔꯤꯛꯉꯥꯟꯕꯤꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯔꯛꯇꯦ꯫ ꯑꯣꯖꯥꯅ ꯄꯤꯔꯤꯕ ꯅꯣꯠꯁꯇꯨ ꯁꯤꯟꯖꯤꯜꯂꯦ꯫ ꯃꯤꯅꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯕꯦꯜꯁꯨ ꯇꯥꯔꯛꯇꯨꯅ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯩꯗꯨꯁꯨ ꯃꯍꯩ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕꯤꯅ, "ꯏꯔꯤꯛꯉꯥꯟꯕꯤ, ꯅꯪ ꯀꯦꯃꯦꯁꯇ꯭ꯔꯤ ꯅꯣꯠꯕꯨꯛꯇꯣ ꯑꯩ ꯑꯝꯇ ꯄꯨꯔꯨꯒꯦ." "ꯍꯣꯏ, ꯄꯨꯑꯣ, ꯁꯤ ꯂꯩꯔꯦ ꯇꯨ." "ꯍꯣꯏ ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ꯫ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯇꯠꯇꯣꯔꯦ." ꯑꯩꯅ ꯆꯧꯕꯨꯗꯤ ꯄꯨꯔꯛꯄꯅꯦ꯫ "ꯇꯤꯐꯤꯟꯗꯨ ꯄꯨꯔꯛꯑꯣ, ꯑꯥꯗ ꯆꯥꯔꯨꯁꯦ꯫ ꯀ꯭ꯂꯥꯁꯇ ꯃꯤ ꯀꯅꯥꯝꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏꯈꯛ ꯂꯩꯁꯤꯟꯕꯗꯣ ꯇꯜꯂꯦ꯫ ꯄꯣꯠ ꯆꯩ ꯃꯥꯡꯂꯒ ꯑꯃꯨꯛ ꯇꯥꯏꯅꯐꯝ ꯑꯣꯏꯅꯤ, ꯗꯥꯎꯒ ꯈꯔ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ." ꯂꯩꯁꯤꯍꯦꯟꯕꯤ, ꯏꯔꯤꯛꯉꯥꯟꯕꯤ, ꯊꯣꯏꯍꯟꯕꯤ ꯑꯍꯨꯝꯗꯨꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯇꯣꯝꯊꯤꯟꯗꯣ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯏ, ꯃꯃꯥꯟꯅꯕ 4-5ꯒ ꯂꯣꯏꯅꯅ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯈꯟꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ, "ꯅꯣꯏ ꯅꯍꯥꯟ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏꯅꯦ? ꯉꯁꯤꯗꯤ ꯇꯣꯝꯊꯤꯟ ꯀꯅꯥꯅꯣ ꯑꯃꯨꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ." ꯏꯔꯤꯛꯉꯥꯟꯕꯤꯅ, "ꯗꯥ ꯇꯣꯝꯊꯤꯟ, ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯅꯦꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯦ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯁꯦ ꯁ꯭ꯀꯨꯜꯅꯤ, ꯅꯪꯒꯤ ꯒꯨꯟꯗꯥ ꯁꯥꯐꯝ ꯅꯠꯇꯦ꯫ ꯍꯟꯗꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯀꯅꯣ." ꯅꯍꯥꯟ ꯍꯦꯔꯣ ꯁꯥꯕ ꯈꯔꯅ ꯀꯟꯈꯤꯅ ꯉꯛꯆꯥꯎ ꯊꯦꯛꯏꯕ ꯈꯥꯏꯗꯨꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯅꯣꯏ ꯀꯟꯕꯤꯅꯕ ꯀꯅꯥꯝ ꯂꯩꯔꯣꯏꯀꯣ꯫ ꯂꯦꯝꯅ ꯅꯃꯥꯟꯅꯕꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯣ, ꯑꯗꯨꯒ ꯆꯠꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯝꯇ ꯑꯗꯨꯗꯩ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯣꯏ." ꯂꯩꯁꯤꯍꯦꯟꯕꯤꯅ, "ꯅꯪꯃꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯦ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ, ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯁꯨ ꯊꯤ ꯐꯪꯗꯧ ꯃꯥꯟꯗꯦ꯫ ꯅꯃꯥꯏꯗꯨꯗꯩ ꯁꯥꯎꯟ ꯃꯆꯦꯠ ꯑꯃ ꯐꯛꯑꯒ ꯃꯣꯔꯥ ꯁꯥꯕꯗ ꯍꯥꯞꯄꯗꯤ ꯆꯍꯤ 100 ꯍꯦꯟꯅ ꯁꯦꯒꯥꯏꯗꯧ ꯃꯥꯟꯗꯦ ꯈꯨꯊꯥꯗꯣ꯫ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯗ ꯍꯟꯗꯣ, ꯃꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯖꯒꯦꯅ ꯅꯁꯥꯅ ꯍꯟꯖꯤꯟ ꯕꯥꯔꯇꯣꯟ ꯊꯥꯔꯛꯇꯕꯅ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯂꯦꯝꯗꯦ꯫ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯁꯣꯏꯔꯤꯕ ꯖꯒꯥꯁꯦ ꯀꯗꯥꯏꯗꯅꯣ ꯁꯦꯝꯗꯣꯛꯀꯦꯅ ꯅꯀꯣꯛꯇꯨꯅ ꯍꯥꯟꯅ ꯈꯟꯊꯕ ꯍꯩꯔꯛꯈꯣ꯫ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯅꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯅ ꯅꯃꯥꯟꯅꯕ 1-2 ꯈꯣꯝꯖꯤꯜꯂꯒ ꯑꯐꯥꯎ ꯁꯥꯕꯗ ꯑꯩꯅ ꯀꯤꯗꯧ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜꯁꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯅꯌꯨꯝꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯣꯖꯥ ꯂꯩꯔꯤ." "ꯕꯦꯕꯤ, ꯐꯥꯎꯟꯗꯔꯁꯦ ꯑꯩꯈꯣꯏ ꯑꯪꯀꯜꯅꯦꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯁꯝ ꯁꯝꯕꯤꯗ ꯍꯥꯏꯔꯒ ꯅꯀꯨꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥ." ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯂꯝꯕꯒ ꯍꯟꯒꯠꯈ꯭ꯔꯦ ꯑꯍꯨꯝꯗꯣ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯀ꯭ꯂꯥꯁꯇ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯗꯨꯅ, "ꯇꯣꯝꯊꯤꯟ ꯑꯩꯉꯣꯟꯗꯒꯁꯨ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯅꯪꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯑꯩꯅ ꯇꯤꯡꯈꯪ ꯑꯣꯏꯗꯨꯅ ꯏꯈꯣꯡꯁꯤꯗ ꯇꯨꯍꯟꯒꯅꯤ, ꯁꯥꯂꯥ." ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯏꯈꯣꯝꯕ, ꯂꯣꯌꯥ, ꯃꯥꯔꯁꯟ ꯑꯍꯨꯝꯗꯣ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯩ꯫ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯃꯝꯁꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ꯫ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯅ ꯃꯊꯥ ꯁꯥꯕꯅꯤ ꯃꯈꯣꯏꯁꯨ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯑꯅꯧꯕ ꯃꯊꯥ ꯑꯃꯁꯨ ꯍꯥꯞꯂꯤꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ, "ꯑꯥꯔꯀꯦ, ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯒꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯕꯁꯦ ꯄꯥꯝꯗꯦ꯫ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯣꯏꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯐꯪꯈꯤꯕꯒꯨꯝ ꯊꯣꯛꯀꯅꯤ." ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯟꯗꯣ ꯑꯃꯨꯛꯇ ꯄꯨꯂꯞ ꯊꯛꯆꯤꯟꯈꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯃꯥꯅ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯁꯣꯟꯕ ꯖꯒꯥꯁꯨ ꯑꯉꯥꯡꯁꯤꯅ ꯑꯣꯏ ꯃꯁꯥꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯉꯥꯡꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯣꯌꯥꯅ, "ꯍꯧꯖꯤꯛꯇꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯃꯤꯀꯨꯞꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯅꯈꯤꯕꯗꯣ? ꯑꯥꯔꯀꯦ, ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯈ꯭ꯔꯁꯤ꯫ ꯅꯪꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯏꯊꯧꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡꯗꯤ ꯂꯧꯕ ꯉꯝꯂꯛꯇꯕꯁꯨ ꯌꯥꯎꯏ꯫
ꯅꯪꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅꯁꯨ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤꯗꯨꯅꯤ. ꯄꯥꯈꯪ ꯅꯪꯅ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯂꯧꯔꯨꯗꯨꯅ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯅ ꯍꯣꯠꯅꯔꯁꯨ ꯃꯃꯥꯒꯤ ꯑꯋꯥꯠꯄꯗꯤ ꯃꯦꯟꯁꯤꯟꯕ ꯉꯝꯗꯦ. ꯄꯥꯏꯈꯣꯝꯕ ꯃꯥꯔꯁꯟꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯊꯥꯗꯨꯅ ꯅꯪꯅ ꯁꯣꯟꯊꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ? ꯋꯥꯈꯜ ꯂꯪꯐꯩ ꯈꯟꯒꯅꯨ. ꯑꯉꯥꯡꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ. ꯑꯥꯔꯀꯦ, ꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯂꯝꯕꯤ ꯑꯣꯏꯔꯅꯤ. ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯏꯃꯥ ꯀꯧꯗꯨꯅ ꯀꯞꯄꯗꯣ ꯅꯪꯕꯨ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯈꯤꯕꯗꯣ? ꯃꯥꯔꯁꯟ ꯃꯃꯥꯏ ꯂꯨꯛꯊꯩ. ꯅꯣꯡꯃꯇ ꯄꯤꯔꯥꯡ ꯀꯩꯅꯣ ꯈꯪꯈꯤꯗꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯀꯥꯏꯅꯒꯅꯤ ꯀꯤꯈꯤꯗꯕ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤꯗꯃꯛ ꯋꯥꯈꯤꯕꯅꯤ, ꯀꯞꯈꯤꯕꯅꯤ ꯑꯍꯤꯡ ꯀꯌꯥ ꯂꯣꯟꯅ. ꯊꯥꯗꯣꯛꯅꯤꯡꯗꯦ, ꯃꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯃꯥꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ. ꯅꯨꯃꯤꯗꯥꯡ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯃꯅꯥꯛꯇ ꯆꯠꯄ. ꯃꯥꯒꯤ ꯃꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯦꯟꯅꯍꯟꯗꯨꯅꯁꯨ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯣ ꯎꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯃꯁꯥꯗ ꯂꯣꯏꯅꯔꯛꯏ. ꯄꯥꯏꯈꯣꯝꯕꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ. ꯑꯥꯔꯀꯦ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯥꯡꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯎꯠꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ. ꯍꯣꯝꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯁꯄꯥꯏ ꯌꯥꯎꯔꯦ. ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯁꯤ ꯈꯛꯇꯅꯤ. ꯂꯩꯔꯦ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤ. ꯍꯦꯟꯖꯥꯊꯣꯏꯕꯤꯒ ꯅꯣꯏ ꯑꯅꯤꯅ ꯂꯣꯏꯅꯔꯤꯕ ꯃꯑꯣꯡꯁꯦ ꯃꯈꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯗꯤ ꯈꯤꯇꯗ ꯀꯨꯏꯅ ꯍꯣꯠꯅꯔꯛꯂꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯃꯃꯥ ꯃꯄꯥꯗ ꯍꯦꯛ ꯁꯤꯟꯅꯈꯤꯕꯒ ꯃꯄꯥꯟ ꯂꯝꯗ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯁꯤ. ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯉꯥꯡꯁꯦ ꯂꯩꯕꯒꯤ ꯃꯣꯏꯅ ꯇꯔꯥꯏꯅ ꯁꯣꯛꯄ ꯉꯝꯗꯕꯅꯤ. ꯃꯥꯔꯁꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ. ꯂꯨꯝꯊꯔꯛꯄ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯃꯊꯟꯇ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯑꯉꯥꯡꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯩ ꯁꯔꯨꯛ ꯃꯥꯒ ꯂꯥꯞꯅꯕꯅ ꯐꯔꯦ ꯈꯜꯂꯛꯏ. ꯃꯥꯟꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯛꯇ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯂꯨꯝꯅ ꯂꯧꯔꯨꯕ? ꯂꯩꯔꯤꯗ꯭ꯔꯥ ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯃ? ꯂꯣꯌꯥꯅ ꯄꯥꯏꯈꯣꯝꯕ, ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯦꯐꯦꯗꯨꯗ ꯍꯣꯔꯦꯟ ꯄꯨꯡ 3:30 ꯇꯥꯕꯒ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯣ. ꯑꯗꯨꯗ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ. ꯃꯥꯔꯁꯟ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ. ꯑꯩ ꯆꯠꯂꯝꯃꯒꯦ. ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯃꯐꯝꯗ ꯌꯧꯔꯒꯦ. ꯅꯣꯏ ꯀꯅꯥꯝꯇ ꯏꯇꯨꯡ ꯏꯜꯂꯛꯀꯅꯨ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯀꯥꯗꯨꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯏ. ꯅꯍꯥꯟ ꯃꯁꯥ ꯉꯝꯗꯕ ꯅꯨꯃꯤꯠꯇꯩ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯅꯤ. ꯃꯥꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯝꯕꯤꯗꯒꯤ ꯂꯩꯗꯨꯅ ꯄꯨꯔꯛꯏ. ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯃꯄꯥꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯔꯁꯟꯅ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯄꯄꯥ! ꯃꯥꯔꯁꯟ ꯃꯤꯡꯒꯧꯗꯨ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯇꯧꯏ. ꯒꯥꯔꯤꯗꯩ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯊꯩ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯄꯥꯗ ꯀꯣꯟꯗꯨꯅ ꯄꯄꯥ, ꯑꯩ ꯄꯝꯕꯤꯌꯣ. ꯃꯥꯔꯁꯟ ꯑꯉꯥꯡꯗꯨꯕꯨ ꯄꯝꯈꯠꯂꯤ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯄꯥꯕꯨ ꯃꯅꯝ ꯅꯝꯃꯒ ꯄꯄꯥ, ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ? ꯅꯪ ꯕꯦꯠ ꯕꯣꯏ ꯑꯣꯏ. ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯛꯏ. ꯃꯥꯔꯁꯟ ꯃꯄꯤ ꯆꯦꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯏꯆꯥꯊꯣꯏꯕꯤ. ꯑꯉꯥꯡꯗꯣ ꯃꯥꯔꯁꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯍꯪꯉꯤ. ꯄꯄꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯊꯣꯏꯕꯤ, ꯅꯪꯕꯨ ꯄꯄꯥ ꯌꯥꯎꯗꯅ ꯇꯨꯝꯕ ꯍꯩꯅꯒꯗ꯭ꯔꯥ? ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯀꯣꯛ ꯍꯥꯏ. ꯍꯩꯅꯔꯣꯏ. ꯄꯄꯥ, ꯑꯩꯗꯤ ꯅꯦꯅꯦꯒ ꯂꯩꯔꯁꯨ ꯄꯄꯥ ꯌꯥꯎꯗ꯭ꯔꯗꯤ, ꯄꯄꯥꯅ ꯋꯥꯔꯤ ꯂꯤꯗ꯭ꯔꯗꯤ, ꯄꯄꯥꯅ ꯀꯣꯜꯂꯒ ꯇꯨꯝꯗ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ. ꯃꯃꯥ ꯂꯩꯔꯗꯤ ꯅꯪ ꯄꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯣꯏ. ꯃꯃꯥ ꯌꯥꯎꯔꯒ ꯄꯄꯥ ꯌꯥꯎꯔꯣꯏꯗꯣꯏꯗꯤ ꯑꯩ ꯃꯃꯥ ꯄꯥꯝꯗ꯭ꯔꯦ. ꯑꯩꯗꯤ ꯄꯄꯥꯇꯪ ꯄꯥꯝꯃꯤ. ꯑꯗꯣ ꯄꯄꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯄꯄꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯕ. ꯀꯀꯥ ꯂꯣꯌꯥꯒ ꯄꯥꯏꯈꯣꯝꯕꯒ ꯇꯧꯔꯒ. ꯑꯗꯨꯅ ꯏꯆꯥꯊꯣꯏꯕꯤ, ꯍꯣꯔꯦꯟꯗꯩꯗꯤ ꯃꯃꯥꯒ ꯂꯩꯔꯝꯃꯨ. ꯄꯄꯥ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯀꯦ. ꯃꯔꯩ ꯇꯧꯔꯝꯒꯅꯨ. ꯂꯥꯏꯔꯤꯛꯀ ꯃꯌꯥꯝ ꯍꯩꯗꯣꯛꯑꯝꯃꯨ. ꯏꯆꯥꯊꯣꯏꯕꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯄꯄꯥꯅ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯣꯏꯅꯤ. ꯄꯄꯥꯗꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯄꯗꯨꯕꯨ. ꯑꯗꯣ ꯄꯄꯥ,
Ayuk nungthinda laktrasu nungdangda laoba. Ay papa yaudana layba kijay. Marsan henja thoibibo jejet konsale. Nupa oirabaso khang mangamdre. Mikupsida chainado. Asuk nungshiraklaba matamda kaina hanbidaw saro. Karigi thengna hanbano haina mapu mabo ninda taujay. Henja thoibi maram khangraso Marsando kainomdi taure khangi. Tapna tapna managanda nanbiduna. Papa, se, adumay tawnoba. Ay nungaitiye. Ay papa laktripaw ningay tawramoyba. Lairiksu mayam pathoamge. Chaksu adum charamge. Marsan su mamaydo makuna muktang nanthokduna. Mamay haigalagduna machagi mamay maray bagda nungshina chupi. Ay icha thoibidi maram mokpani. Papa na lakpada icha na pamba sanapot, achapot, dresu phasa-phasaba lairakani. Law, papa ga koiba chatnaba iruga lujaraga firon ahanba setharuse. Haiduna Marsan angangdu pamlaga imung jangkre. Somdana kamdauri, macha fanglani tabada mama mapa oiba makhoina kayada haraujariba. Fanglaroidra haina pukning kaya sotanikluba. Palem panthau oiba anido chahi kayagi matung mangkraba machabo makhogi makhutta amuk nangna sinabiga daure. Wakhal sikhanbada sarga khutna lamba phangladawgum khanjakre. Paikhomana hairakhiba mafamduda makhoina mangjongna nangaiduna leire. Matamdi sumsum haujinki. Miyoi kharagina khaurangna ngaijaba mikop. Kharagina lakhaningdaba awaba pungpham. Ahumdo dagadabay ngaiduna layraba bel. Minach ani khakto ngaibada chahi kaya ngaibaga manakre. Iringanbina leksihenbigi ngaingamdaba matawduda. Tadore ibema tadore. Pung ngaibada sorga tatkidaw yam mali nangama. Ngaibe awabase nangna khangda tawrini ibema. Pakhang layri mayamsida ngawdudana nangna macha layraba nupaduda adukyam obses oiridu kaiginoba. Taning dehe. May machani dare khang basunate adumay hekta haino. Layna yam hinjili ibemanak. Nahanda na tro. Papa kaubagi nupi thiraba nupana laknara ena saukibado nangbo. Thoyen bina. Yare he. Noy ani marayit nari kanda bilgaloy takre. Thuas law. Ani diso maray toklaga bektu sasat yan kanay. Lesihen bitaha-taha nanghawraroy matagom. Law he, chalase. Ahom diso toklagle. Lesihen bi office day follow tokludana mapada call tawi. Ningthem so saratom paikhalai. Baba. How, class lorabo. Ipalam bidalari. Yoksila ani. Baba, ay thanta line da halage. Imanabi kaiga achaparam ta chaminarake. GP da paisa kita kapirao. Lakpadi hawrabani na tawrise. Ay gapuna chatpadi. Imanabi yame nungayroi tawbani. School gi anawba mapulla habada. My birthday tay na haiba aduini. Oh, pare kapage. Theng na mamna di halakano. Oja lakpa nang naba halaw ko. Hoy baba. Ningthem su phone thamkibaga lising ani kapire e. Laisihen bisu harau mamanabi singduga lakminay.